ꯍꯧꯖꯤꯛꯁꯦ ꯑꯩ ꯀꯦꯃꯦꯔꯥ ꯑꯅꯧꯕ ꯑꯃ ꯂꯩꯕꯅꯦ ꯍꯥꯟꯅ ꯑꯩ M50 ꯁꯨꯝ ꯁꯤꯖꯤꯟꯅꯔꯝꯕꯗꯣ ꯅꯨꯡꯉꯥꯏꯇꯗꯅ ꯍꯧꯖꯤꯛꯁꯦ ꯀꯩꯅꯣꯒꯤ Canonꯒꯤ R ꯑꯃ ꯂꯩꯕꯅꯦ ꯑꯗꯣ ꯁꯤꯅ ꯂꯦꯟꯁꯅꯦ ꯑꯩ 24-105T ꯂꯩꯔꯤ ꯑꯗꯨꯒ ꯃꯌꯥꯝ ꯕꯦꯇ꯭ꯔꯤ ꯑꯦꯛꯁꯇ꯭ꯔꯥ ꯑꯃ ꯂꯩ ꯑꯗꯨꯒ 50mm ꯑꯃꯒ Canon R ꯑꯃꯒ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯃꯔꯛꯇꯅ ꯑꯩꯅ ꯈ꯭ꯋꯥꯏ ꯄꯥꯝꯕ ꯀꯦꯃꯦꯔꯥꯁꯦ ꯀꯩꯅꯣꯗꯤ ꯑꯁꯦꯡꯕꯗꯤ ꯑꯩ R6 ꯂꯧꯅꯤꯡꯕꯅꯦꯕ ꯑꯗꯨꯕꯨ ꯕꯖꯦꯠ ꯈꯤꯇꯪ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯒꯤ ꯁꯤ ꯂꯧꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯑꯟꯕꯣꯛꯁꯤꯡ ꯇꯧꯕꯗꯁꯨ ꯃꯌꯥꯝ ꯌꯦꯡꯉꯁꯦ ꯑꯗꯣ ꯃꯈꯥ ꯇꯥꯅ Type-C to Type-C लगे, बैटरी लगे, चार्जर लगे, वही सिंपल ले सोम तो पूरा तब तक आप क्या ऑटो थोके जो तो हम सिर्फ बॉडी ले रहे हैं तो कहीं ले सकते हैं कैसे आई क्यों प्रोग्राम का पिलों जो है बस ये तो कौन ले दूँगा लोग है 50 में 시즌 뭐 얼른 배팅해 시즌 뭐 매우 깜빡 배터리 맞아 뭐 여기만 이거 딱 넣어 फिजिकल ओरिजिन हो गई मुझे आर सीरीज की सुमार लाख ने ममन जो पॉलिशिंग तय का तुम पी नहीं प्राइस तो दी मा पी तो दी मैम था आपने चार सौ में बेटिंग दिया होगे हाँ 700 का Rồi ngasi video sẽ xoắn đăng sân chơi làm tiên chủ xem sẽ để ai đây camera không đi ngay sau đó mà siêu này nó mà khai thác video rồi nằm đó không sẽ